ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯐꯨ ꯃꯈꯣꯡꯗ ꯑꯕꯦꯝꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯝꯃꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯕꯦꯝꯃꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯄꯥꯛꯄꯤꯁꯨ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯥꯎꯆꯥꯅ "ꯑꯥꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯦꯅꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯣꯗꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯅꯅꯥꯁꯤ ꯇꯥꯗ꯭ꯔ ꯅꯪ?" ꯅꯥꯎꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯕꯦꯝꯃꯒꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯐꯨꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯥꯛꯄꯤꯅ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯃꯅꯥ ꯆꯤꯡꯗꯨꯅ "ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯩꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯗꯨꯅ ꯐꯨꯔꯛꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯑꯕꯦꯝꯃꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯏꯃꯨꯡ ꯑꯗꯨꯗ꯫ ꯐꯨꯕ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯗꯣ ꯄꯥꯛꯄꯤꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯀꯔꯤꯒꯤꯅꯣ ꯊꯣꯡ ꯂꯣꯟꯖꯜꯂꯤꯕꯗꯨꯕꯣ? ꯊꯣꯡ ꯍꯥꯡꯗꯣꯛꯎ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯆꯪꯂꯛꯂꯗꯨꯅ "ꯀꯔꯤꯅꯣ ꯅꯥꯎꯆꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯣꯏꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ, ꯅꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯑꯕꯦꯝꯃꯁꯦ ꯅꯣꯏ ꯌꯣꯛꯆꯔꯨꯔꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ "ꯀꯔꯤ, ꯅꯪꯅ ꯌꯣꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯕ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇ ꯃꯤꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕ? ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯌꯥꯝꯒꯤꯗꯤ ꯈꯔ ꯆꯩꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯥꯛꯄꯤ ꯑꯃꯗꯤ ꯑꯕꯦꯝꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯜꯂꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ." ꯁꯣꯝꯗ ꯑꯕꯦꯝꯃꯗꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯝꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯅꯣꯡ ꯇꯥꯕꯒꯤ ꯂꯩꯃꯥꯏꯅꯒ ꯈꯔꯒ ꯄꯦꯠꯄꯒ ꯆꯕꯨꯛ ꯆꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯝꯕꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯝꯕꯗ "ꯅꯆꯥ ꯄꯣꯛꯊꯣꯛꯂꯒ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯌꯣꯛꯍꯜꯂꯤꯕꯅꯣ? ꯅꯆꯥ ꯂꯧꯖꯔꯨ ꯂꯥꯎ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯃꯆꯥ ꯌꯣꯛꯅꯤꯡꯗꯕ ꯃꯄꯥ ꯅꯪꯒꯨꯝꯕꯗꯤ ꯁꯤꯖꯈꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯈꯝꯕꯗꯨ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯍꯩ ꯅꯥꯎꯆꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯅꯪꯅ ꯌꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯠ ꯅꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯃꯇꯨꯡꯗ ꯃꯗꯨ ꯇꯧꯒꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯀꯌꯥꯅ ꯇꯥꯇꯤ ꯆꯥꯔꯣꯏ." ꯑꯗꯨꯝꯅ ꯈꯝꯕꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯁꯤꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯂꯧꯖꯔꯨ ꯂꯥꯎ" ꯍꯥꯏꯔꯛꯄꯗ ꯈꯝꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯆꯥꯗ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯅꯥꯎꯆꯥꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯗ ꯈꯝꯕꯅ ꯅꯥꯎꯆꯥꯗꯣ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤꯕꯗ ꯅꯥꯎꯆꯥꯗꯣ ꯃꯃꯥꯏ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯅꯥꯛꯆꯦꯛꯇ ꯌꯩꯁꯟꯕꯗꯒꯤ ꯃꯔꯥꯏꯕꯛ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥ ꯌꯣꯛꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ, ꯏ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯈꯪꯒꯅꯤꯗꯅ ꯃꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯂꯦꯝꯅ ꯈꯛꯇꯣꯛꯂꯣꯏ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯔꯝꯒꯗꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯕꯦꯝꯃꯗꯣ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯆꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯅꯥꯎꯆꯥꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯈꯝꯕꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯥꯎꯆꯥ ꯍꯥꯏꯕꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯄꯅ
ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯄꯥꯛꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯒ ꯑꯕꯦꯝꯃꯗꯣ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯀꯦ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯀꯣꯛꯇꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯛꯄꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯍꯥꯏ ꯂꯝꯍꯦꯟꯕꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯑꯩꯅ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯂꯩꯁꯟꯕꯗꯒꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯄꯥꯅ ꯑꯩꯕꯨ ꯐꯨꯔꯛꯂꯤꯕꯅꯤ ꯍꯥꯏ ꯅꯄꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯁꯨꯝꯅ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯄꯥꯛꯄꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯑꯕꯦꯝꯃꯗꯣ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯤꯔꯛꯂꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯛꯄꯤꯅ ꯑꯕꯦꯝꯃꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯅꯥꯎꯆꯥꯅꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯁꯣꯛꯂꯤꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟ ꯈꯣꯞꯆꯟꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯞꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯅꯥꯎꯆꯥꯒꯤ ꯑꯁꯣꯛꯄꯗꯣ ꯄꯥꯛꯄꯤꯅ ꯐꯤ ꯌꯦꯠꯁꯤꯟꯗꯨꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯖꯅ ꯄꯣꯊꯥꯍꯟꯈ꯭ꯔꯤ ꯅꯥꯎꯆꯥꯗꯣ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯥꯛꯄꯤꯅ ꯑꯕꯦꯝꯃꯕꯨ ꯇꯞꯅ ꯇꯞꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯥꯁꯜꯂꯒ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯪꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯄꯥꯛꯄꯤꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯜꯂꯒ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯕ꯭ꯔꯣ ꯂꯥ ꯅꯄꯥꯕꯨꯡꯗꯣ ꯇꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯅ ꯑꯩ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯗꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯄꯗ ꯄꯥꯛꯄꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯑꯕꯦꯝꯃꯁꯨ ꯄꯥꯛꯄꯤꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯅꯥꯎꯆꯥꯗꯣ ꯃꯀꯣꯛ ꯌꯥꯝꯅ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯑꯗꯨꯅ ꯌꯨ ꯊꯛꯇ꯭ꯔꯕꯅꯤꯅ ꯂꯥꯎ ꯈꯣꯡꯕꯁꯨ ꯈꯔ ꯐꯈ꯭ꯔꯤ ꯄꯥꯛꯄꯤꯅ ꯅꯥꯎꯆꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯃꯄꯨꯡ ꯐꯥꯗꯤ ꯑꯕꯦꯝꯃꯅ ꯑꯉꯝꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎꯆꯥꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯤ ꯑꯕꯦꯝꯃꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅꯇ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯃꯈꯣꯡꯗ ꯌꯨꯕ ꯇꯨꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯕꯦꯝꯃꯗ ꯈꯪꯂꯥꯎ ꯂꯥꯎꯁꯟꯕ ꯑꯃꯗꯤ ꯃꯅꯥꯛꯇ ꯆꯪꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯃꯃꯨꯠ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯄꯪꯐꯨꯗ ꯐꯨꯕ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯛꯄꯤꯗꯣ ꯃꯥꯒꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯜꯂꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅꯒ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯐꯪꯖꯔꯕ ꯑꯁꯤꯗꯗꯤ ꯅꯥꯎꯆꯥꯗꯣ ꯑꯕꯦꯝꯃꯕꯨ ꯍꯦꯟꯅ ꯇꯥꯊꯤꯕ ꯍꯦꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯕꯅꯤ나 ꯅꯪ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯕꯦꯝꯃꯕꯨ ꯇꯥꯊꯤ ꯇꯧꯑꯣꯅ ꯇꯧꯕꯗ ꯅꯠꯇꯅ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕꯣꯏ ꯄꯤꯖꯗꯕꯣꯏ ꯇꯧꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯕꯦꯝꯃ ꯈꯔ ꯍꯦꯟꯅ ꯁꯣꯟꯖꯜꯂꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯜꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕ ꯅꯥꯎꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯗꯤ ꯂꯩꯇꯦ ꯅꯥꯎꯆꯥꯅ ꯄꯥꯈꯣꯟ ꯊꯥꯕꯗꯒꯤ आदा कैथेलदा करीनो खरा लैब चक्री मतमदो पाकपिसु अंगांग अनौब सेंबगी महाग मैनिंग कुमलिब मतमनिना तुमिन हिपलगा लैजिंगै मतमनि खंबना नौचादो अमुक्ता थोलउ हाइदुना कौथोकपदगी नौचा सुमांगलोमदा थोलई मतम अदुदा खंबना नंगदी यामनबु नोइना उरेने याम सारा माले अईगी इचाना सेवा तौबदगी ओय कैनो खंबा मीगी मैंदो लाकलगने कोची कुरांग कोतना वांगांगनो अइना कैदोरगे आई अइना कैदोरगे बु कैनो नंगना अंगांगुदो तौरिबा सिंदो करिनो हाय अइ लोनो पाउ ताराबनी पाउ तारादी पुख्रो कैनो नंगी नसानुपीदो अखोइसु पामदेने करी अइगी इचाबु पामदे गाइना हाय नंग नपुंसिदो लोसल्लो हाइब्रो हा नंग अइना हातो हाइब्रो नंग अइगी इचानुपीदो पामसै हाइदना अइगी खोंगसि कोलगा कप्तन लाउदन तौबुदा अइना पीखिबने अदुगा नंगना हजिक्तदा नंगना करी अइगी इचानुपीदो पामदि काइना अदुमना हाइरकपदुदा नौचाना तांगे स्वाइदने कुनाउ लाउगनो नंगी नचानुपीदो नंगना पुखिबदने अइ करिसु हाइरोय यानरिंगै कैनो
ꯑꯩ ꯅꯉꯣꯟꯗ ꯈꯨꯔꯨꯝꯃꯒ ꯂꯧꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯃꯗ ꯈꯔ ꯌꯣꯛꯄꯤꯔꯦꯗꯅ ꯅꯣꯏꯅ ꯌꯣꯛꯀꯗꯕꯗ ꯑꯩꯅ ꯌꯣꯛꯄꯤꯔꯕꯅꯤ ꯆꯍꯤ 9 ꯌꯣꯛꯂꯛꯄ ꯍꯥꯏꯁꯤꯕꯨ ꯐꯥꯒꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯤꯠꯅꯅ ꯍꯩꯔꯕꯅꯤ ꯄꯨꯈ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯦ ꯉꯥꯡ ꯂꯩꯔꯅꯣ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯥꯎꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯝꯕ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯌꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯆꯥ ꯌꯣꯛꯂꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯏꯆꯥꯗꯨ ꯄꯨꯕꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯅꯥꯎꯆꯥꯒ ꯈꯝꯕꯒ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯅꯔꯛꯂꯦ ꯇꯁꯦꯡꯕꯒꯤꯗꯤ ꯈꯝꯕꯅ ꯑꯕꯦꯝꯃꯁꯦ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎꯆꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯞ ꯃꯈꯩ ꯐꯨꯅꯔꯛꯂꯦ ꯅꯥꯎꯆꯥꯒ ꯈꯝꯕꯒꯁꯤ ꯈꯝꯕꯅ ꯈꯔ ꯃꯁꯥ ꯀꯟꯕ ꯍꯦꯟꯕꯅꯔ ꯀꯔꯤꯅꯣ ꯉꯁꯤꯁꯨ ꯅꯥꯎꯆꯥꯗꯣ इहिंग नाहिंग साबा मखै फुदतनरी लेकाइगी मियाम चेंसिल्लक्तुना खामी मतम अदुदा खंबना ngasi हप्ता असigi manungda aigi ichanupido lawba lakani matam adu yawri phawbadi nangna aigi ichanupido kari mata soktuna thamgadabani karigumba aigi ichanupina phatanungdagi paw tarabati nangbu sunang makak ka hatkadabani hajul lawramlaga khamba chatkhri masigi matung mayamsu mathang loinamak chatkhri nausagi mawong khangbana मिकुप खरगी मतुंग अबे मसु कथेलदगी मना मसिंग मयाम अमा लेरोरगा पोलांग अचौबा खाव अचौबा जो ngamboi ngamdoboi jingboi thangboi tawduna changakli abe mato hek changlakpaga ngasaidagi waruba ngang ado la waram lagani haiduna potha hanbagi mahutta abe mabu hek ubaga nauksana yamna sauna songsillaktuna mahaku makut paadnu chingsilli atuka manakta leiramba chai amana yama tamthina phubiri madu ubada pakpina करीनो अंगांग थबक चलुरिबने हलकपदा ngaibदा दं तौबिरिबुदु करीनो ngahak पथा जखदबुदा हाइदुना चैरकपदुदा नौचाना नंग तुमिल लयु हाइदुना चैसिल्ली मसिगी मतुंग नौचादो ngसाई खंबग फुनखिबगी मसादो खरसु वारदुना खरसु चौथरदुना अबेमदो नंगद याम थुना चखरो नंगद सिजखरो हाइदुना फुबु याब फुरमलगा महक फमुग दुमक चंखरे अबे मदो कपना ममा पापी की मनाक्ता संगसिल्लई हंदक नौना फंगजरिबा मागी मनाव नुपी थादुइबु येंगजरगा अबे मसु कप्पा तोखरि मतम अरुता पापीना अबे मगी पुनसीदा करी थोकलरगदबा खल्लुबदा महाक लैताफम खंगजरी असुमना मतम मदु हौखरि नुमित मरी मंगानी हौख्रब मतुंग खंबगा फुनखिबगे नौचादो अति अकाय असोपन मयाम जोरमबदुसु हौजिती तपना लोइनमक फख्रि नौचादो अबे मदा फु चैबसु तौखिद्रि करी अबदा तौखिदबा अदुदा ज्ञान तारबोय निंगरि अदुबु सोमदा नौचादी करिगुम वखलमा खल्लगा लैरिबा जातनि नुमितसे नोंग थिलि ताबा मतमनि नौचादो यु खरा ngaurga bayumda amu halakle ngasidi mahakna abe masa फूरगा मागी मपा खंबगे बनाक्ता पुरगे हाइदुना जबजुंगना खल्लगनी लाक्लिबसे आसोमना लाकपना हौजिक्ति नौचादो मयुम जोरकले मतम मरुद नौचाना थोंगदो थिल्लगा अबे मकदाय चखरे महाक हौजिक मागी मयुम थिल्लरोगदबनी मागी मपाबुंगना हप्ता अमा फाबदा लौबो लाकने हाइरमलगा हौजिक फौ लाक्तबा मासु अइना परा तंबिगदोरिबनी हाइदुना सावबो मु हरकले महांगना nghan makai tumin loribadudi khambana machanupi abema lowbu lakane hairakpadugi mahak karisu haidu poiramle aduga mahana amuk saroklibasina lowbu lakane hairaga lakte haiduna amuk sawbo horoklibani asumna tawduna noksana abema bu kochi thiduna phubo yaba phurba matung khambagi manakta thillugani haiduna mahak soro laktuna singthurakli adumna singnakpa aduta नोंग ताबगी खरगा चोटपगा सुमानगा खरगा नानबगा अबे मदो मपाबुंग नाउसागी मतौ अदुदा कीदुना खंगचेन चेनबदा नानथुबदगी महाकी मकोक अदुना तुलसीबुंगी मसिक अदुदा येसल्ले मसिदगी महा ngौरी फैरी अमुक चेनथोरकपदा येना खागी नाकलदि जुंगदुर थमलिबा संबल सिंग अदुगी मरकता तुसनबदा संबलगी फैदुना थमलिबा संबलगी अफैबा वाक्थौ अदुदा मखौरीना यानसल्लगा सिंखिबदुदा तुखिबदुदा तसेंगना मखौरी अदो लेंथतखरि मसिदगिदि महा खौरी उतोंगदो लेंथतखरबनिना इ मयाप मा हैथदुना
ꯑꯕꯦꯝꯃ ꯃꯐꯝ ꯃꯗꯨꯃꯛꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯥꯎꯆꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯁꯨ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯧꯔꯝꯕꯗꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯄꯥꯛꯄꯤꯗꯤ ꯃꯁꯥꯗꯣ ꯖꯪ ꯂꯥꯎꯈꯤꯗꯨꯅ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥꯐꯝꯁꯦ ꯌꯥꯌꯥ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯏꯕꯥꯅꯤꯅ ꯊꯣꯛꯄ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯄꯥꯛꯄꯤꯗꯤ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯤꯅ ꯍꯪꯂꯛꯄꯗ ꯀꯔꯤ ꯈꯨꯝꯒꯗꯧꯔꯤꯕꯅꯣ? ꯍꯣꯏ, ꯃꯗꯨꯒꯤ ꯊꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯤ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯉꯔꯥꯡ ꯈꯟꯅ ꯆꯩꯅꯕ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯃꯥꯁꯤ ꯑꯩꯈꯣꯏꯕꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯅꯦ ꯃꯃꯥꯡꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤ ꯌꯥꯝꯅ ꯁꯣꯡꯕꯅꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕꯤꯗꯕꯗꯒꯤ ꯍꯤꯡꯒꯣꯜꯁꯤꯁꯨ ꯌꯥꯝꯅ ꯁꯣꯡꯖꯜꯂꯦ, ꯑꯗꯨꯅ ꯂꯐꯨ ꯃꯈꯣꯡ ꯑꯁꯤꯗ ꯍꯦꯛꯇ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ꯫ ꯅꯥꯎꯆꯥꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯛꯄꯤꯁꯨ ꯌꯥꯅꯤꯡꯗ ꯌꯥꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯣꯄꯥꯛ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯑꯕꯦꯝꯃꯕꯨ ꯐꯨꯝꯕ ꯆꯟꯒꯗꯕ ꯆꯥꯡꯗ ꯀꯣꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯇꯥꯔꯤꯕꯅꯤ, ꯃꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯝ ꯑꯃ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯄꯥꯛꯄꯤꯗꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯑꯕꯦꯝꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗꯤ ꯅꯥꯎꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯉꯛ ꯑꯗꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ, ꯑꯗꯨꯒ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯥꯡꯀꯠꯇꯨꯅ ꯄꯨꯔꯒ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯥꯛꯊꯔꯞ ꯇꯧꯅꯁꯨ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯑꯕꯦꯝꯃꯗꯣ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯁꯤꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯍꯥꯄꯨ ꯍꯅꯥꯏ ꯑꯃꯗꯤ ꯁꯝꯕꯜꯂꯩ ꯃꯁꯥ ꯈꯔ ꯌꯨꯡꯁꯤꯜꯂꯒ ꯂꯪꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯂꯕꯗꯤ ꯃꯤꯅ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯄꯔꯞ ꯑꯃꯨꯛ ꯅꯥꯎꯆꯥꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯄꯥꯛꯄꯤꯗ ꯍꯥꯏ, ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯆꯥꯝꯊꯣꯛꯂꯁꯤ, ꯑꯗꯨꯒꯅꯦ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯍꯟꯈ꯭ꯔꯁꯤ꯫ ꯄꯥꯛꯄꯤꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯅꯥꯎꯆꯥꯗ ꯃꯃꯤꯠ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯖꯝ ꯍꯩꯊꯔꯛꯂꯤ꯫ ꯅꯣꯡ ꯍꯩꯊꯔꯛꯂꯕ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯅ ꯑꯕꯦꯝꯃꯒꯤ ꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯆꯦꯟꯊꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯐꯔꯦꯗ, ꯅꯣꯡ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯒꯤꯗꯤ ꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯩ ꯄꯥꯛꯄꯤ, ꯆꯪꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯗꯣ ꯅꯥꯎꯆꯥꯅ ꯁꯝꯂꯒ ꯄꯔꯞ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯛꯄꯤꯗꯣ ꯇꯞꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯏꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯀꯟꯅ ꯀꯞꯂꯤꯕ ꯖꯥꯠꯅꯤ ꯑꯉꯥꯡꯗꯣ꯫ ꯄꯥꯛꯄꯤꯗꯤ ꯑꯉꯥꯡꯅ ꯀꯞꯂꯝꯕ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯀꯣꯜꯂꯒ ꯃꯐꯤ ꯃꯔꯣꯟꯁꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯕꯗꯨꯗꯗꯤ ꯇꯨꯃꯤꯟꯅ ꯀꯣꯜꯂꯒ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯥꯎꯆꯥꯗꯣ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯍꯩꯁ, ꯑꯩꯒ ꯃꯥꯒ ꯑꯕꯦꯝꯃꯒ ꯅꯛꯅ ꯐꯅ ꯇꯧꯕꯒꯤ ꯁꯨꯃꯥꯡꯗ ꯅꯩꯔꯒ ꯂꯩꯍꯧꯕꯅꯤ꯫ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯛꯅ ꯐꯅ ꯇꯧꯈꯤ, ꯅꯩꯈꯤ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯈꯣꯡꯅ ꯆꯕꯦꯠ ꯅꯦꯠꯂꯒ ꯑꯃꯨꯛꯇꯪ ꯃꯥꯡꯍꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯥꯎꯆꯥꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯑꯕꯦꯝꯃꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗꯤ ꯅꯥꯎꯆꯥꯒꯤ ꯈꯣꯡꯒꯨꯜ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯣ ꯅꯥꯎꯆꯥꯅ ꯖꯔ ꯇꯦꯝꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ
ꯅꯥꯎꯆꯥ ꯑꯃꯗꯤ ꯑꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯅ ꯐꯅ ꯇꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤ, ꯑꯗꯨꯁꯨ ꯅꯥꯁꯣꯟꯅꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯣꯝꯗ ꯄꯥꯛꯄꯤꯁꯨ ꯑꯕꯦꯝꯃꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯄꯥꯛꯄꯤꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯖꯗꯨꯅ ꯑꯀꯤꯕꯗꯣ ꯈꯪꯖꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯥꯎꯆꯥꯗꯣ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯕꯜ ꯑꯗꯨꯗ ꯅꯝꯊꯦꯛꯂꯒ ꯇꯨꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ इहिंग नाहिंग सादुना तारगा लेरमले। मधु उबदा नौचाना करिनो हौजिकता इना फुमजिनख्रबा असिबा हक्सांग अबबु मतौ करमना मफम मसिदा अमुक लेरमलिबनो हायदुना संसिंगे तौबददी अबेमदो तपना हौगलक्ले। मतम अदुदा नौचाना करिनो तौसिदि आसोमना खल्लगा लेरिङै अबेमगे मखौरिदगी यावलबा इसिंग बिरि बिरि कापतुना हैथरक्लिबनि। मधु उबदा नौचादी किमन खिबना तफम लाफं खंद्रे। मतम अदुदा अबेमदो मखुत नामा तिंथोरक्तुना सिदा लाव हायदुना कौरक्पगी मवोंग तोरक्पा अदुदा नौचादो कन्ना इमुंगरोमदा चेनसिलक्ले। अदुगा थोंगदो कम लोनसनबदा पाक्पी अमदी महाकी मचानुपी थादोई खंगप्रेक खंगी। मसिगी मतुंगदगी नौचादो इमुंगदा फिरोन सचत होंदोक्लगा तुमिन्ना पाक्पीगी मनाक्ता लाक्तुना तुमिन्ना लेरी। मतम असिदा नोंसु कन्ना हैथरक्लिबनि। मतुंग तारकपददी करी अमता तौरखिद्रे। असोमना नमिदांग अदुम हौख्रि मथंगी अयुक्नि। अयुक अंगनबा असिदा पाक्पी अमदी नौचा मखोय अनिदो तफम लाफंग खंगदि। थबा अमा तौबा मतमदा कनागुम्बा अमा लाक्पा मतमदा मखोयदा करिगुम्बा अमागी मतांगदा थिजनबा लाक्लिबरा हंगबा लाक्लिबरा करी खुमसिगे हायदुना मसासिंग अदो अमता लैताजरमदि। मतम अदुदा नौचागी युमदा मखोय मियोय खरा लाक्ले। नौचाना खल्ली करिनो अैना ngaraang तौखिबा थबक्तु लेखाइगी मिसिंगना हाइदोखिबदगी उहौबदगी मखोयना मिसिंगदा पाउ पीख्रबा जाला। वाखल असि खल्लगा तपना थोलक्पदा लेरमलिबा मियोयसिंग अदुना नौचा हारिसि सोमला वहंग अदुदा नौचाना होय माने कना सुमाय तौबनी अखोइसी अरापम फम मदगी लाक्चबनी सोमगी युमदा मी कया लेबगे हाइबदु थिदोकचबा हाइबदी मिकोक थिबा लाक्चबनी मथंग मथंग चखिगदौरिबनी सोमगीसु लाक्चरिबा मी कना कना लेबनो हाइबदु अमुक्ता हाइबिरो। मतम अदुदा नौचा खुमफम खंगदि अबेमदो कमदौना हाइसिगे खल्लुबदा अदुबु नौचाना वालोसन्दुना मखोयगी इमुंगदा लेरिबसी पाक्पी अमदी महाक अदुगा मचानुपी थादोय मखोय अहुम खतमक लेबनी हाइख्रि। मियोयसिंग अदुना ओ याम नुंगाइजरे अखोयदि अदुदि अखोय अमुक चरुखिगी। मियोयसिंग अदुना चखिबदुदा नौचाना नि हेक थाइदा करिगिरोनि मखोयना मिकोक थिबा गाइन तौरिसिबो। वाखलसे खल्लगा इमुंगदा परपरप चंखिबदा कनानो अमा महाकी मतुंगलोमदा दुंगदुंग चिनखिबगी खोंजल ताय। नौचादो तुंगदा फट लेथौतुना येंगली कनासु लेरमदबदुदा इमुंगदा धमक चंगकली। पाक्पीना करिगिनो कनानो हाइदुना हंगी। नौचाना मिकोक थिबा लाको ओइरमाले हाइदुना मखोय अनिदो वारी सानरखी। नुमित असिगी नुमिदांग वाइरमनी खंबदो नौचागी मयुमदा अबेमा लौबा लाक्ले। मतम अदुदा खंबना नौचादा मागी मचानुपी अबेमा मंगोदा पिबिरक्लो मा पुजख्रगे हाइरी। मतम अदुदा नौचाना करिनो हारिबसिबो अंगांग नखोयना पुख्रगा अमुलाना लौबा लाक्लिबसिबु अखोयदा अमुक बदनाम सिबा लाक्पिरिब्रो। नौचागी वाफम मदुदा खंबा स्वाई लावी इपा पाखना हाय करिगो नंगना हारिबदो हा अैगी इचानुपीदो अैना लौबा लाक्कनी अैना लाक्टिबो फावबदी चेक्सिना थनमो हाइबा नत्रो अैगी चाबियो अैगी इचा कदाय लेख्रबगे। नौचादो यामना सावना नंगी नचा लौकित लमहाइबिदो अै खंगदि युम मसिदा महाक लैति कैदोख्रबनो खंगदि।
ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯑꯗꯨꯗ ꯄꯥꯛꯄꯤ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯂꯝꯂꯒꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯕꯨ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯅꯥꯎꯆꯥꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯝꯕꯁꯤ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯤ ꯑꯃꯠꯇ ꯊꯥꯡꯂꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯥꯎꯆꯥꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯂꯕ ꯃꯇꯨꯡꯗ ꯈꯝꯕ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯥꯎꯆꯥꯗꯣ ꯃꯍꯥꯛꯀ ꯅꯤꯁꯥ ꯆꯥꯃꯤꯟꯅꯕ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯒꯨꯟꯗꯥ ꯐꯗꯥ ꯈꯔ ꯅꯦꯛꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯁꯨꯅꯦ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯃꯑꯣꯡꯗ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯅꯥꯎꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯝꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯈꯝꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯕꯦꯝꯃꯗꯣ ꯅꯥꯎꯆꯥꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯆꯤꯡꯅꯕꯗꯒꯤ ꯀꯝꯗꯧꯅ ꯅꯥꯎꯆꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯥꯎꯆꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯝꯕꯁꯨ ꯃꯤ ꯈꯔ ꯎꯅꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯅꯥꯎꯆꯥꯅ ꯍꯥꯟꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯁꯨ ꯌꯥꯎꯔꯝꯂꯤꯕꯅꯤ꯫ ꯅꯥꯎꯆꯥꯅ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯈꯣ ꯈꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯔꯧ ꯊꯥꯡꯉꯔꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯈꯔ ꯐꯔꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯅꯥꯎꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯝꯕꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅꯅꯦ ꯃꯤꯉꯣꯟꯗ ꯗꯝꯀꯥ ꯇꯧꯒꯅꯨ꯫ ꯅꯔꯤꯜ ꯂꯩꯔꯕꯗꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯆꯥꯡ ꯌꯦꯡꯅꯁꯤ, ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯁꯤ ꯁ꯭ꯋꯥꯏꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ, ꯐꯨꯕ ꯌꯥꯕ ꯐꯨꯔꯒ꯫ ꯑꯗꯨꯒ ꯈꯝꯕꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯪꯊꯕ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯌꯥꯎꯅ ꯂꯪꯊꯔꯤꯕꯅꯤ꯫ ꯈꯝꯕꯅ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯕꯗ ꯏꯁꯤꯡꯗ ꯇꯥꯗꯦ꯫ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯄꯨꯝ ꯇꯥꯁꯟꯕꯗ ꯈꯝꯕꯗꯣ ꯁꯔꯨ ꯁꯌꯥꯡ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯝꯕꯗꯣ ꯉꯔꯥꯡ ꯊꯣꯡꯗꯒꯤ ꯇꯥꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯋꯥ ꯂꯥꯎꯅꯈꯤ꯫ ꯈꯝꯕꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯗ ꯊꯣꯡꯗꯒꯤ ꯇꯥꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯃꯛ ꯈꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯁꯨ ꯅꯥꯎꯆꯥꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯈꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯕꯦꯝꯃꯁꯨ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇꯃꯛ ꯇꯧꯏ, ꯍꯥꯏꯕꯗꯤ ꯅꯥꯎꯆꯥꯒꯤ ꯏꯃꯨꯡꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯥꯎꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯇꯨꯝꯁꯤ, ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯥꯎꯆꯥ ꯑꯃꯗꯤ ꯄꯥꯛꯄꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒ ꯂꯣꯏꯅꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯆꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯀꯞꯂꯝꯗ꯭ꯔꯦ꯫
ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯥꯈꯤꯕꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯅꯥꯎꯆꯥꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯍꯟꯗꯛ ꯅꯧꯅ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯃꯤꯅ ꯍꯨꯔꯥꯜꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐ꯭ꯔꯨꯡ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯛꯄꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯥꯎꯆꯥꯅ ꯁꯥꯏꯀꯜ ꯏꯟꯈꯤꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯨꯡ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯊꯣꯛꯈꯤ꯫ ꯄꯥꯛꯄꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯣꯡꯅꯒ ꯇꯥꯕꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯇꯧꯕ ꯊꯕꯛ ꯏꯃꯨꯡꯗ ꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯅꯣꯡꯁꯨ ꯍꯦꯛꯇꯃꯛ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ ꯍꯧꯖꯤꯛꯀ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯕꯗꯣ꯫ ꯅꯥꯎꯆꯥꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯇꯥꯔꯝꯕ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯔꯤꯅꯣꯅꯦ ꯅꯣꯡꯁꯤꯅ ꯈꯪꯀꯟ ꯀꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯁꯥꯏꯀꯜꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁꯥꯏꯀꯜꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯣ ꯅꯥꯎꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯥꯎꯆꯥꯗꯣ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫